Prime Review presenting The Girl Who Escaped. Hariba movie America asengma thoki wari amani. Chai nifu manga suruba nupa amana. Chai tara manga suriba nupi hambo mahang rape tawduna hatokhiba. Adugi sumathakta kara hariba nupi asibu mahang rape tawbadagi mataw karamna nupi sina hingawbuno haibasi. Wari si loy faw jenglaga soina khangani. The Girl Who Escaped hariba movie sina horpada Kara hariba nupi macha asi mahakki mayumda mi amata leitabana maram oibna mahakki marup Jess hariba yum asida tumdu lerami makoini makeup tholku matam astadi makoini asumna hainarami ngasidi aikhoini dukal amada chatlusi harami asig matungda mu makoini asumna hainarami adudi fare aikhoini na thabak si chapa tarabadi aikhoigi ma singda hana phone tawduna haisi harami masig matungda kara amadi mahakki marup Jess na makoigi mama singda phone tawba laklami Matam astadi karana mahakki mamada phone tawduna sumna hairami ima ngasidi aigi marup Jess kalonana aikhoigi marup amagi manaka chatluge hairami mahakki mamagi mamingsu Debra karomi adugi sumadakta mahakki mamana machanupi asibu thabak chatpasida ayawa piraklami karigino hairabadi mahakki machanupi asi sei 15 suba tarbasu yamna gyan tarba nupi ama oirami asigi matungda phone asi kakthakirami adudagi amuk karana mahakki marup Jess ta aigi mana sujarakle Aikhoini thabak adu charasi hairami hairi matam astadi yes na karada sumna hairami ai amukte iru jarukhige nang minute 15 dang mafam asta ngairamu hairami adude karana mu mangona sumna hairami adudi fare nakhoi yung mapana leriba leising ase aina ising chairuge hairami asig matungda karana mahakki marup Jess ki mayumda horiba leising asibu ising chairing matam astadi kara amubama jum asig mamangda thaudu lerami adubu karanadi thaoine jangchelude Hairi matam astadi amu karamu basi makoi yum asig mamangda lalami adubu matam astadi karana mahom asi laklibu nupa asi achamami amani haina khanduna nupa asi manakta changchalami madudagi amu nupa asina amu karada sumna hairaklami yum asida nakhoi namana pa leibra hairami adubu karanadi pakum asuna pirami yum asidi aigi jum natti aigi maruki jumni hairami aduga amu sumu nupa asina asumna hanglami adudu fare jum asida nakhoi marup adugi mama pa di leibra hairami Adudin karana pakum asunu pirami yum asida kanamta leite harami asing matung nupa asina mu mahana puragliba lirik asibu karanang lirik asibu mukta payu haijin aduna mahanga lirik asi makhadagi nongwai amabu karagi kauri namduna asumna harami nang yamna thuna ai gari sta chalu aduga karigumba nangna mi tana lawba tarabadi aina nangmu nongwaina kaptuna hatkina harami asinu maram bomna karasu kijarduna gari asig manunga changkhirami asing matung nupa asina karada sumna harami Nangna gari asig manung jauriba container asig manungda changu haiduna container asig manung changala matung asida nupa asina gari asibudi thaudu laklami hairibu matam astadi kara asi container asig manungda yamna kijaduna sokarna holami asig matungda karagi marup Jess na irujaba loraduna tholora matung asidadi kara asibu yumasta koiti thirami adu jum asti leramde masina maram obna mahakki marup asina yum asig mapanda kara adu leibra haina jengmu matam astadi Karane sing kablamba pai basi tadun lerami asigumba mayam asi obana karagi marup asina yamna pakaladuna karagi mamada phone tawduna sumna hairami ima nangna nangina chanupi kara adubu mahab asitagi pubra hairami adubu karagi mama Debra nadi pakum asumna piraklami aini chanupi dubu pude hairaklami adugi simatata karagi mamana asumna hairami aingonda ngasayuk phone tawraklami nangga loinana thaba ama chatkani hairami adudagi karagi marup Jess namu asumna hairami kara adu aikhoi yungni mapana lehawbani Adu mahak maham asi leramdre kanaguma mi amna phakhiu male harami asiguma mayam asi obana karagi mama asina jamna pakhaladuna mahakki mapura basida phone tawduna sumna harami ichanupi du nangna pubra harami adubu karagi mapa holnadi mahakki nupi Debra da sumna haraklami aiti ngasayuktagi pung 5 sumna thabak tawdun leribani ichanupi du aigi nakta leite harami asiguma mayam asi obanung Debra na mahakki mapura bida sumna harami ichanupi du mahakki marup Jess ki mayumdagi mangkhra harami asina maram obana mu Debra gi nupana su mauna sumna harami adudi fare ai jamna thuna lake harami nakal amuram daramu karabu phadun chakhiba nupana thoribu gari si mahomada khamlami adugi simatakta nupa asina gari asidi kumthaduna karada sumna harami nangna karigumba mahamasdagi chenge hani khanba tarabadi aina pariba nongmai asina kaptuna haktani nang mahamasda gyan tana lerimu haiduna nupa asina di yum amada changkhirami hairi matam stadium karana sumna khalami ai mahamasdagi chelage haiduna mahamasda lambi am lerami haib lambi asta karana kanna chenu lakuma mastadi nupa asina karada nomaina kaplaktuna karade leimai tarami adubu tasembadi thonglibu thawdo asi karagi wakhan oirami
Asing matungda nupa asina karage manakta laktuna karage makun asibu punselami adugi sumdakta mahakki maya asida kariguma amada punselami mahakna lambi chap matamda laudana baginamak asing matungda nupa asina kara asibudi gari asida puduna yum mamada pudun laklami nakal amarom karage mama Debra amadi mahakki marup Jess kalonana polista phone tawduna asumna hairami aigi chanupi edu kanaguma mi amna fakhre aikoi yum aduda amukta lakpiyu hairami adudigi police asina Debra gi manakta lakko matam asdadi police asina asumna hairami maham asdadi nangina chatpi magibagi proof samata leibna te hairami adubu Debra nadi police asida asumna hairami nangna khangmanate aigi chanupi edu maham asidagi mangkibani noina mukta phangnaba thibiyu hairami adu police asinadi sawarduna Debra da sumna hairami nangna jamathuna nangi naimda chatuna nachanupi du hana jengucho asig matungda akoi go pustal lau haiduna police asidi maham astig chakhirami police asig wahastabada Jaya samadi Debra si thawai nungaitabda maham asi lehurami adubu karago fakiba nupa asina karabu mahaki maimda purakla matung asida box asidagi lakthoklami adugi sumathakta nupa asina kara asibudi phamung amada poraktuna mangonda sumna hanglami nangi naming kari kawi aduga nangi leifamna karaidagi no hain hanglami matam asida karana mu pakhum asumna pirami aigi ming kara kawi aduga mu nupa asina mu mangonda sumna hanglami nangi namana padi karaide lei aduga nangi marup adugi mamina kari kauge hairami haiba matam asidi karana nupa asida maki mama amadi maki marukki maramda loin haidolami asing matunga nupa asina mu karara sumna hanglami nangi boyfriend di leibra aduga sumtakta nangi boyfriend ga karigumma tamda unakhibra hairami adudagi karana pakum asumna pirami aigi boyfriend lei adubu aigi boyfriend gadi haudik phawa amukta unadri hairami amuksu nupa asina mu mangonda sumna hairami adu oiba tarabadi nangi boyfriend aduga nanga karigumma tamda achepa mari thamna kibra hairami adu karana mu pakum asumna pirami aigi boyfriend aduga aiga haudik phawa achepa maron amada thamde hairami adugu nupa asina mu karada muksu asumna hairami aigi rule ahum lei ahanba rule di aina pariba nomay asini nangna karigumba mahamasdagi nanthokna chenge haiba tarabadi nomay asina kaptuna hakani aduga ani suba rule na nangna matam punamakta ingonda ipa haina kawgadabani aduga ahum suba rule na nangna karigumba thabak ama tawge haiba tarabadi aingonda hana permission lawgadabani haiduna karada hairami adudagi mu karana su nupa asida asumna hairami hoi nangna hariba sing adu inge hairami asig matunga nupa asina kara asibu amung asida hipanduna rap tawrami adugi sumdakta karana tawba thabak sing asi mahana matam punamakta chenadun lerami adudagi nupa asina kara asibu makoi tv jamangi sofa asida phamanduna nupa asina cassette amubu karada utuna asumna hairami hairiba cassette asi aikhoini jengminasi haduna nupa asina tharaklami tasingudi nupa asina tharagliba video asi yamna mathong chadaba video oirami asiguma mayam asi obna karana asumna khalami ai maham asidagi chelasira haina khalami amuksu mahana asumna khalami aina maham asidagi chenba tarabadi kudong thiba taragani haina khalami hariba matam asidadi nupa asigi yum asiga topa ka asida uche kharabu leiburami asina maram oibna mukarana nupa asida asumna hairami nangi ka asida leiba uchek sing asi jengluge hairami adudagi nupa asina mu mangonda sumna haireglami hoi fare uchek sing asi nang jengsu hairami masing matungda karana uchek sing asi jengdu lerami hairi matam asidadi nupa asina mahaki manakta laklami adugi sumtakta karana mu asumna hanglami nangna pamu uche asi karam uchek no haina hanglami karana karigidamo mahana sumna tawribano haibasu mahana mahamasdagi nathokla matungda nupa asig maramda polista loina hainabagi orami asig matungda makoni namu tv jangba masi laklami matam asida mu karana nupa asida sumna hairami nang lairik tamlaktabra hairami adudi nupa asina sumna haireglami ai graduation fawba loire hairami aduga musu karana sumna hairami adudi fare nangna graduation loiraga karinda tawtabra hairami adudagi nupa asina mu pakom asumna piraglami ai navy da sahi mapan chupa part time hoina thabak tawrami adubu promotion amata phanglamde adugi smathakta medal ama phanglami masing matungda aina thabak adu thadokra hairami adudagi karana nupa asida wahang ama hanggaina tawmatam asdadi adudi nupa asina mu karada sum hairami nangna ingonda hangliba sing maram aina loina khangi aiju asingba mi amani adubu aina tawgadaba thabak sing asi nangondagi loina phangla matungda nangbu aina sojan thadokani hairami nupa asi waistar da karasi jamna pakhalami asing matunga nupa asina karasi budi makuigi chakchang asida pusilaktuna prince dagi kariguma kharabu lakthokutuna bizarega haina tawmatam asdadi karana nupa asida sumna hairami ai hauji karimda chaningde chak lamde hairami masina maram oibram nupa asina mu karada sumna hairami adudi fare ai kariguma fresh oiba khara semge nangna sumchera sibu faiduna maham asibu amukta sengto hairami adudagi karana sumchera mu faiduna maham asi leiriba sibu sengtokning matam asdadi
ꯐ꯭ꯔꯤꯖꯇ ꯖꯥꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯒꯤ ꯅꯝꯕꯔ ꯑꯃꯁꯨ ꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯆꯤꯡꯐꯥ ꯂꯣꯏꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯀꯦꯂꯦꯟꯗꯔ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯇꯣꯏꯂꯦꯠ ꯑꯃꯨꯛꯇ ꯆꯪꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯥꯔꯥꯅ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯆꯪꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯥꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯅꯨꯄꯤꯅ ꯁꯝ ꯍꯥꯠꯈꯤꯕꯒꯤ ꯁꯝꯆꯦꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯀꯥꯔꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯥ ꯑꯁꯤꯕꯨ ꯃꯈꯣꯏ ꯇꯤꯚꯤ ꯌꯦꯡꯐꯝ ꯑꯁꯤꯗ ꯄꯣꯔꯛꯇꯨꯅ ꯀꯥꯔꯥꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯅ꯭ꯌꯨꯁ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤ, ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ" ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅ꯭ꯌꯨꯁ ꯑꯁꯤꯗꯗꯤ ꯀꯥꯔꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯇꯤꯚꯤ ꯑꯁꯤꯕꯨ ꯃꯨꯠꯊꯠꯇꯨꯅ ꯀꯥꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨꯅꯦ, ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕ, ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯃꯥꯡꯈꯤꯕꯁꯤ ꯄꯨꯡ ꯀꯌꯥ ꯐꯥꯔꯦ? ꯑꯗꯨꯕꯨ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯗ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯅꯪꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯥꯔꯥꯒꯤ ꯃꯃꯥꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯅꯝꯕꯔ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯁꯤꯒ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯑꯃꯨꯛ ꯀꯥꯔꯥꯒꯤ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯣꯏꯅ ꯐꯪꯅꯕ ꯊꯤꯒꯦ, ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥꯕꯨ ꯈꯟꯒꯠꯇꯨꯅ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯔꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯐꯔꯦ, ꯅꯪꯒꯤꯗꯃꯛ ꯀꯔꯤꯕꯨ ꯇꯧꯖꯧ ꯍꯥꯏꯕꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯄꯨꯂꯤꯁ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, "ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯨ, ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯖꯅ ꯇꯧꯔꯨꯁꯨ" ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯥꯔꯥꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯥ ꯑꯁꯤꯗ ꯒꯨꯂꯤ ꯑꯃꯨꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯔꯦ" ꯍꯥꯏꯗꯨꯅ ꯀꯥꯔꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯐꯃꯨꯡ ꯑꯁꯤꯗ ꯀꯤꯁꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯕꯨꯁꯨ ꯐꯃꯨꯡ ꯑꯁꯤꯗ ꯀꯤꯁꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯔꯥ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯄꯤꯖꯈꯤꯕ ꯒꯨꯂꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯔꯥ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯥꯈꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯀꯥꯔꯥꯅ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯨꯟꯁꯤꯜꯂꯤꯕꯁꯤ ꯇꯞꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯡꯗ ꯄꯨꯟꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯎ ꯑꯃꯅ ꯐꯥꯖꯤꯟ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯥꯔꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯤꯕ ꯎ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯔꯥꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯇꯣꯡꯍꯟꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯇꯥꯔꯗꯨꯅ ꯀꯥꯔꯥ ꯑꯁꯤꯕꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯕ꯭ꯔꯥꯎꯟ ꯑꯣꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯀꯣꯏꯗꯥꯅꯩ, ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯈꯔ ꯕ꯭ꯔꯥꯎꯟ ꯑꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯅ ꯀꯥꯔꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯅꯈꯣꯏꯅ ꯀꯥꯔꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨ ꯈꯪꯕ꯭ꯔꯥ?" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯗꯤ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯁꯤꯅ ꯀꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯥꯔꯥ, ꯅꯪꯕꯨ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯨꯕꯨ ꯈꯪꯅꯕꯒꯤꯗꯃꯛ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯔꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯥꯔꯥꯕꯨ ꯐꯥꯗꯨꯅ ꯊꯝꯕ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯀꯥꯔꯥꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯨꯝ ꯑꯗꯨ ꯀꯔꯝꯕꯅꯣ? ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, "ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯌꯨꯝ ꯑꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯅꯨꯕ ꯑꯃꯅ ꯒꯥꯔꯤ ꯑꯃꯕꯨ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ, ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨ ꯈꯔ ꯅꯦꯝꯃꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯕ꯭ꯔꯥꯎꯟ ꯑꯣꯏꯕꯅꯤ, ꯅꯪ ꯈꯪꯕ꯭ꯔꯥ?" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯅꯨꯕ ꯑꯁꯤꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯤ ꯌꯥꯝꯅ ꯂꯩ, ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯈꯪꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯔꯥꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯅꯨꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯪꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯎꯆꯦꯛ ꯃꯌꯥꯝꯁꯨ ꯌꯣꯛꯄꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯡꯅꯥꯎ ꯑꯗꯨꯝ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯄꯨꯂꯤꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯈꯪꯂꯦ, ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩ ꯇꯥꯛꯀꯦ" ꯍꯥꯏꯗꯨꯅ ꯍꯅꯨꯕ ꯑꯁꯤꯅ ꯄꯨꯂꯤꯁ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯁꯤꯗ ꯇꯔꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯔꯪ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ
nupa asina hana rep tawduna hatokhiba sahi 15 suriba nupi amagi dress kaya amsu jawrami adugi simatakta nupi sibu sikhibu matamda khabar da hakiba che singa dusu loina jawrami asiguma mayam asu obuna police asina mu mahaki mamangda leiba police officer asida asumna hairami haibu nupa asi yamna fattaba sereng killer amani mamangda akoina thiba khangkidaba mi hakiba nupa adusu hojite akoina loina fangle nupa asibu akoina yamna thuna thidaba jaro hairami asing matungda police nupi asina mu sarada photo kaya mu jengalami hari photo sing asida nangu faba nupa adubu jawra haiduna police nupi sina hairami adudagi karana photo sing si jenglagu matam astadi maku faribu nupa asidi sere number mari subud lerami masina maram webna karana mu asumna hairami ayu faribu nupa asi sere number mari subasini hairami asing matungda police asina khamangamlami karabu fariba nupa asing maming ase Richard kawi hairami asing matungda nupa asigi poster kaya amabu mafam kaya thelami madugi simatakta mafam kaya satuna haribu nupa asibu khangbra haina hanglami adu muhammad silariba miyosing asinadi haribu nupa asi khangde hairami asing matungda sarip hariba police officer sina makoi police officer mako asiga wari chanaduna mahangna sumna hairami haribu nupa asi yamna fattabani ngasidagina chai manga gi mamangdaki mahangna nupi kya bu hatun lagle adugi simatakta mahaga si sereng killer amani hairami haribu matamasda mu makoi ni manakta police officer ma laktuna mu asumna haireglami akoina paw fangle nupa asi gi manau pc hayeng soidana makoi jum masil lakani adugi simatakta nupa asi gi mama asi akoi lefang khangle makoi gi manakta chatuna wari sanarusi hairami nongala matungdadi mu police sing asina Richard ki mama gu unaba laklami adugi simatakta Richard na thaukiba gari si fanglami haribu matamasdadi police asina Richard ki nupi da sum hanglami nangi nupa ga karam matamda wari sanaki ga hairami adubu Richard ki nupi nadi police asida sum hairami aigi nupa dadi yamni chamjaba imung manunggi wakan yamna khanba nupa ni hairami madugi simatakta mahangna sugma fataba thabak sing asi amada tawru hairami asing matungda mu police asina Richard ki manau pe sing wari sanarami matam astadi Richard ki manau pina police asida asum haireglami ngarang numidang aigi yamana aingona phone tawraglami mahangna aingona phone tawrpada asum haireglami mahag asi South Korea hariba mahamadu lei hai adubu mahag asi jamna phatre ngasi degina chai kya gi mamangdagi mahangna sigma fataba thabak kya se tawdu laklibani hairami asing matungda police sing asina makoi police sing asida sumna hairami nakoina jamna thuna Korea hariba mahamadu chattuna Richard hariba nupa adubu leibra jengu chu hairami asing matungda police sing asina Richard asibu leibra na jengu matam astadi Richard asina leramde adubu nupi macha amna setpagi skirt amadi furik kya amus lerami adide police nupi sina mu phone tawduna makoi gi officer sida asumna hairami Muhammad sida Richard ti leramdre adubu nupi macha amna setpagi dress kya di lerami hairami asing matungda kara asibu mahaki mamana hospital na chattuna test kya amus tawrami testing asi luar matungda kara asi mahaki mamda pudu laklami hari matam astadi kara gi mamda mahakpu hangba miyo kya am laklami masina maram obna kara asi wakhan jamna nungairamde asig matungda mu police nupi sina kara asibu makoi jum maste kauthokuna kara da sum hairami nang oji karintu pakhatpa tawguno nang phari bu nupa adubu aikon soina phangnaba thigani hairami adugu simatakta nang wakhan jamna chawthoktung layu hairami masig mu mayam asi obna kara na mu asumna khalami ai asi wakal asi function leibadi yararoi masina maram obna ai jamna nungai leiraga haina khalami hari matam astadi mahaki marup jes asi laklami adudagi karana mahaki marup jes ta sum hairami aikoi ni koiba chatlusi hairami adubu jes nadi karada mu asum hairami nang kaidawragi nang kari nungai tabal leirage hairami masing matungda jes amadi karana yum masidagi thoklaga ni taw matam astadi karagi mamana mu mangon asum hairami nang hojik jumdagi mapan thokpa jadri nangu pharibu nupa adu police sing hojibu phadri nang kari mu khudong thibu toklabdi kari tawgani hairami adubu karana mu pakum asum pirami aibu karimda fajanganu aiju thokpa leige ai hojik isa tumda hingba ngami hairami asing matungda karana mahaki marup jes kalorina maham astagi chatlaga na tholok matam astadi karagi mamana wari sanakiba police officer si laklami adugi simatakta police officer sina karada sumna hairami nang hojik maham astagi chakhinu nangu pharibu nupa adu aikoi hojik kana thiri hairami adudai karana mu police asida sumna hairami aidi isa itomda independent oina leijage nakoina karimta disturb torakanu hairami adubu karagi marup jes asidi maham astagi chakhirami asing matungda kara asi yum asida thawai nungai teru lehaurami hari matam astadi karagi manakta yamna pukchen chawraba sarip hariba police officer si laklami adugi simatakta police officer sina karada sum hairami nangdi maham asi leiriba miyo sing asina hero amani haine karigino haribadi nangu nupadun phaba tarbasu nupadun tawramba phataba thabak sing adu aikoi hojik loina khamangamle nangna maram oibana nang asi aikoi leiriba sahara sida jamna talented oiba victim amani haiduna miyo sing loina hainare hairami
पुलिस असिग वायसु ताबदा करा सिसु वखन जाबले नुंगाइरमी नाकल अमरोमदना मु पुलिस सिंग असने खंगमंगलमी साराउ फाकिबा रिचर्ड हाइबु नुपा असि मखोइगी सिटी इस लागले हाबसे खंगलमी असिन मरम ओबना पुलिस सिंग असिबु रिचर्ड असिबु फानबगदमक रिचर्ड लागले लंबी असिदा गाड़ी क्यामु थतुन थमलमी करागे मयमदना मु करा अमदि महाकि मरुप जेस कलोनना करागे बॉयफ्रेंड रियालना बोन सानरिबो महम असि लागलमी अदुदगी कराना महम असि जौर मतुंग असतदी माकी बॉयफ्रेंड रियाना सुम हाइरमी नंगना बोन अदु फजना सानो हाइरमी अदुगी समतकता माकी बॉयफ्रेंड रियाना सुम हाइरगलमी नंगना महम असि लागलिबसि आइगिदि माइ पाकपो ओइगदरुबिन हाइरमी नाकल अमरोमदना मु पुलिस सिंग असिना रिचार्ड सि फानबगदमक लैरिंग मतम असतदी रिचार्ड असि मखोइग ममांगदा लागलमी मसिना मरम ओबना रिचार्ड असि महम असतगी कन्ना चेंखिरमी अदुदगी पुलिस सिंग असिना रिचार्ड असि फानबगदमक तानब मतम असतदी रिचार्ड असिना माकी नोमय असि ब्लॉकथोक्तुना पुलिस सिंग असिना तमलगलमी अदु पुलिस सिंग असिनादि रिचार्ड सुम हाइरमी नंगना पारिबा नोमय अदु जामथुना लैमाइदा थादौ हाइरमी मतम असतदी रिचार्ड सुमना खलमी आइबु करिगुंबा पुलिस सिंग असिना फाकिबा तारबदी आइबु फासी तौबा नत्रगा जेल सोय लेरगनी हाइना खलमी मसिना मरम ओबना रिचार्डना महाना पाइजिरबा नोमय असिना मसा मतमदा कापचतुना मसा मतमदा सिजरमी नाकल अमरोमदना मु जेल समदि कराना माकी बॉयफ्रेंड सानरिबा बोल असिबु जेंगु मतम असतदी माकी बॉयफ्रेंड बोन असिबु कारमी मसिना मरम ओबना करा असि यामना हराउजरमी अदुगा पुलिस सिंग असिना मु वखन नुंगाइतबदि लेरमी मखोइना फागे हाइना खलिबा रिचार्ड असी मसा मतमदा सिखरे हाइना सिनसी चेंज तौरगा मु करागे मै मुसि उलई हाइदि मतम असति करा असि मेकअप थोरगलमी मदुगी सिबतकता कराना माकी ममादा असुम हाइरमी इमा नंग तौरिबदुबु केदौरिबुनो हाइरमी अदुदगी करागे ममा देब्राना माकी मचानुपि करादा असुम हाइरगलमी आइना नंगना चानबगीदमक ब्रेकफास्ट हौरिबने हाइरमी अदुगी सिबतकता मु माकी ममाना मचानुपि असुम हाइरमी ngasi haribu numit asidagidi nang ngasi shanti one leiragani nangbu phakibu nupa adusu masa matomda nomoina kapsanjaduna sikrarami asina maram oibna kara asi thawai nungai tabida jum asidagi mapana thoktun laglami haribu matam astadi kara gahana wari sanakiba sari bhariba police officer asi laglami madudai kara na police asida asum harami nakhoina karigidamak nupa adu halibuno aina pamadi nupa adu kota rai tara matungda mahagadu jena punsi chupa aina lehenma pami harami अदु पुलिस असिनदी मंगोन सुम हाइरमी नंगना हारिबा सिंग अदुबुदि लोइना चुम्मी अदुबु मसा मतमना नोमय कापचन सिखरे अदु मोइनम नंग सिबुदि यामना थौना लेरबा नुपी अमनि हाइदुना अखोइना खनरिबन हाइरमी पुलिस असिगी वास ताबदमु करासी वखन खरदि नुगाइरमी असिंग मतुंगदमु करागी ममाना करादा सुम हाइरमी इचा नुपी नंगना खलम वखन सिंग अदु आइना खंगनुद्रे नंगना पामलिबदि नुपा अदुबु जेल लेम पामनी अदुबु अखोइना खलमना नुपा अदु सिखरे हाइना हराउबनी तासिंगमनि नंगना खलिबसिंग अदु लोइना चुम्मी हाइरमी मतौ असुमना तौदुना फिल्म असिगी अरोबु ओइखरमी तासिंगबदि रिचर्ड हाइरबु नुपा असिना अमेरिकादा 1997 दा नुपी मचाबु मांगना हाटखी अदुगा 1994 अमदि 1995 दा चै 15 सुरबा नुपी अनि मुसु मांगना हाटखी अदुबु कारा रोबिन्सन हाइरबु नुपी मचा असिदि जामना थौना लेबना मरम ओइबना महाकपुदि हाटखिदे अदुगि समतकता महाकना मरम ओइबना नुपी मचा सिंग असिबु हाटखिबु नुपा असिबुदि मसा मतोंदा सिजखी असिंगमो मयाम सिबना कारा रोबिन्सन हाइरबु नुपी मचा असिबु अमेरिकादा महागसी जामना टेलेंट नैबा विक्टिम नुपी अमनि हाइदुना हौजिक फाबो सोनदुना लेरि मयानु मूवी सिबु नुंगाइबिरबु तारबदि चैनल असिबु सुंसोय सोदना सब्सक्राइब तौबिरमु।